ꯐ꯭ꯔꯦꯟ ꯁꯤꯁꯦ ꯍꯧꯖꯤꯛ ꯅ꯭ꯌꯨꯁꯇꯁꯨ ꯉꯔꯥꯡꯕꯨꯗꯤ ꯊꯣꯛꯂꯛꯄꯅꯦ ꯁ꯭ꯇꯗꯤ ꯑꯃ ꯄꯥꯕ꯭ꯂꯤꯁ ꯇꯧꯔꯦ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯅꯪ ꯍꯦꯄꯤꯌꯔ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯅꯤꯅꯀꯣ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯅꯣ ꯍꯥꯏꯀꯣ ꯅꯣ ꯑꯗꯨ ꯊꯥꯖꯕ ꯐꯠꯇꯦ ꯍꯣꯏ ꯑꯩꯅ ꯍꯦꯄꯤꯌꯔ ꯑꯗꯨꯗ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯑꯗꯣ ꯍꯦꯜꯗꯤꯌꯔ ꯑꯣꯏꯕ ꯌꯥꯝ ꯍꯦꯄꯤ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯑꯣꯏꯒꯅꯤ ꯃꯣꯏꯅ ꯀꯣꯔꯤꯂꯦꯠ ꯇꯧꯁꯜꯂꯦ ꯁꯤ ꯁ꯭ꯇꯗꯤꯁꯦꯀꯣ ꯑꯗꯣ ꯐꯦꯁꯕꯨꯛꯅ ꯍꯣꯏ ꯁꯤ ꯂꯣꯏ ꯇꯣꯛꯈ꯭ꯔꯁꯦ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯤꯁꯦꯀꯣ ꯑꯩꯅ ꯌꯥꯝ ꯍꯩꯁꯤꯡꯕꯩ ꯋꯥꯕꯨ ꯅꯠꯇꯕꯤꯗꯀꯣ ꯑꯗꯣ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯔꯒ ꯅꯪꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒꯗꯤ ꯐꯦꯁꯕꯨꯛ ꯅꯪꯒꯗꯤ ꯑꯣꯏꯔꯝꯃꯣꯏ ꯅꯪ ꯃꯤ ꯑꯩꯈꯣꯏ ꯍꯧꯅꯁꯥ ꯃꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯅꯪ ꯐ꯭ꯔꯦꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯄꯦꯁꯤꯞꯂꯤ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯤ ꯂꯥꯏꯛꯒꯨꯝꯕ ꯀꯃꯦꯟꯒꯨꯝꯕ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯀꯝꯄꯦꯌꯔꯒꯨꯝꯕ ꯇꯧꯁꯜꯂꯒꯗꯤ ꯅꯁꯥꯗꯨꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯃꯥ ꯎꯅꯤꯡꯗ꯭ꯔꯒ ꯑꯟꯐ꯭ꯔꯦꯟꯁꯨ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯟꯐꯣꯂꯣ ꯇꯧꯊꯣꯛꯑꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯅꯨꯁ ꯇꯧꯊꯣꯛꯑꯒ ꯃꯥ ꯎꯔꯔꯣꯏꯀꯣ ꯃꯤ ꯑꯃꯕꯨ ꯑꯦꯅꯤꯋꯥꯟꯅꯀꯣ ꯑꯦꯅꯤꯋꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯅꯣꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯑꯩꯅ ꯁꯤꯗ ꯂꯩ ꯃꯥꯅ ꯁꯤꯗ ꯂꯩ ꯀꯣ ꯋꯥꯔꯤ ꯐꯥꯎꯕ ꯑꯗꯨ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯃꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯣꯏ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅ ꯂꯩꯔꯒꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯩꯀꯥꯁꯨ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯅꯤꯀꯣ ꯑꯗꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯦ ꯇꯧꯔꯦ ꯐꯦꯁꯕꯨꯛꯇꯤ ꯖꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯅ ꯀꯅꯦꯛꯁꯟꯒꯤ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯃꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯁꯤꯖꯤꯟꯅꯔꯗꯤ ꯐꯩꯀꯣ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯄꯦꯁꯤꯞꯂꯤ ꯍꯥꯏꯗꯤ ꯁꯨꯝ ꯌꯦꯡꯗꯪ ꯁ꯭ꯀ꯭ꯔꯣꯜ ꯈꯛꯇꯪ ꯇꯧꯕꯒꯁꯨ ꯕꯤꯠ ꯌꯥꯎꯗꯕ ꯑꯗꯨ ꯇꯧꯕ ꯑꯣꯏꯗꯤ ꯐꯠꯇꯦꯕ ꯍꯣꯏ ꯊꯕꯛ ꯌꯥꯝꯅ ꯀꯣꯝꯃꯒꯗꯤ ꯐꯦꯁꯕꯨꯛꯇꯨꯗ ꯁꯤꯖꯤꯟꯅ ꯂꯩ ꯑꯗꯣ ꯊꯕꯛ ꯆꯤꯜꯂꯒꯗꯤ ꯐꯦꯁꯕꯨꯛ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠꯇꯕ ꯑꯗꯣ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯣꯏ ꯁꯤꯒꯤ ꯁ꯭ꯇꯗꯤꯁꯦ ꯃꯇꯦꯛ ꯑꯃ ꯎꯠꯂꯛꯀꯦꯕ ꯁꯨꯝꯀꯣ ꯐ꯭ꯔꯦꯟ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯁ꯭ꯇꯗꯤꯁꯤꯅ ꯃꯣꯏ ꯍꯥꯏꯁꯦ ꯀꯔꯤ ꯑꯃ ꯍꯥꯏꯁꯤꯕꯣ ꯎꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯅꯪ ꯐꯦꯁꯕꯨꯛ ꯌꯥꯝ ꯁꯤꯖꯤꯟꯅꯗ꯭ꯔꯀꯥꯟꯗ ꯅꯪ ꯑꯦꯗꯤꯛꯇꯤꯞ ꯕꯤꯍꯦꯕꯤꯌꯔꯁꯤꯀꯣ ꯃꯣꯏꯅ ꯍꯦꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯔꯤꯂꯦꯠ ꯇꯧꯁꯟꯕꯥꯟꯗ ꯍꯣꯏ ꯁꯤ ꯃꯣꯏ ꯍꯥꯏꯗꯣ ꯂꯣই ꯂꯥꯜꯂꯦ ꯍꯥꯏꯕꯕꯨ ꯅꯠꯇꯦ ꯅꯪ ꯑꯇꯣꯞꯄꯗꯁꯨ ꯑꯦꯗꯤꯛꯁꯟꯁꯦ ꯊꯥꯗꯣꯔꯛꯀꯅꯤ ꯁꯤꯅ ꯆꯨꯔꯨꯞ ꯊꯛꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃ ꯇꯧꯔꯒꯗꯤ ꯑꯃ ꯁꯇ꯭ꯔꯪꯗ ꯍꯩꯔꯒꯗꯤ ꯅꯪ ꯂꯥꯏꯐꯇꯁꯨ ꯍꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏ ꯉꯥꯡꯉꯤꯁꯦ ꯋꯥꯟ ꯇꯨ ꯂꯤꯚ ꯑꯦ ꯍꯦꯜꯗꯤꯌꯔ ꯑꯦꯟ ꯍꯦꯄꯤꯌꯔ ꯂꯥꯏꯐ ꯍꯥꯏꯖꯜꯂꯦ ꯆꯨꯝꯃꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯗꯤꯛꯇꯤꯞ ꯕꯤꯍꯦꯕꯤꯌꯔꯁꯦ ꯍꯟꯊꯍꯜꯂꯛꯑꯦ ꯀꯝꯄ꯭ꯌꯨꯇꯔꯁ ꯑꯦꯟ ꯕꯤꯍꯦꯕꯤꯌꯔꯦꯜ ꯁꯥꯏꯟꯁꯇ ꯇꯧꯕꯅꯤ ꯃꯣꯏꯅ 286 ꯄꯤꯄꯜ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯏ ꯃꯣꯏꯁꯦ ꯑꯦꯚꯔꯦꯖꯇ ꯃꯤꯅꯤꯠ 15 ꯁꯤꯖꯤꯟꯅꯩ ꯍꯥꯏꯀꯣ ꯅꯣꯡꯃꯒꯤ ꯀꯨꯠ ꯑꯋꯥꯔ ꯀꯩꯅꯣ ꯍꯣꯏ ꯃꯣꯏ ꯁ꯭ꯇꯗꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗꯁꯨ ꯃꯣꯏ ꯑꯗꯨ ꯇꯧꯋꯦ ꯑꯣꯟꯂꯥꯏꯟ ꯀꯣꯏꯁꯟꯅꯤꯌꯔ ꯁꯤꯖꯤꯟꯅꯕꯅꯤ ꯋꯥꯔꯤꯕꯨ ꯐ꯭ꯔꯦꯟ ꯑꯩꯈꯣꯏꯅ ꯄꯦꯁꯤꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯄꯦꯁꯤꯞ ꯌꯨꯁ ꯍꯥꯏꯁꯦꯀꯣ ꯄꯦꯁꯤꯞ ꯌꯨꯁ this is because passive use primarily is people comparing themselves with and thus experiencing envy and reduction in psychological ꯑꯩꯈꯣꯏꯅ ꯃꯍꯥꯏꯁꯦ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯄꯦꯁꯤꯞꯂꯤ ꯁꯤꯖꯤꯟꯅꯕꯗꯤ ꯀꯩꯝꯇ ꯂꯥꯏꯛꯒꯨꯝꯕ ꯇꯧꯗ꯭ꯔꯣ ꯀꯃꯦꯟꯒꯨꯝꯕ ꯇꯧꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯦꯌꯔ ꯇꯧꯕꯁꯦ ꯍꯦꯟꯖꯜꯂꯛꯑꯦ ꯀꯝꯄꯦꯌꯔ ꯇꯧꯕ ꯍꯥꯏꯁꯦ ꯃꯣꯏ ꯍꯥꯏꯁꯦ ꯍꯦꯄꯤꯗ ꯀꯝꯄꯦꯌꯔ ꯇꯧꯔꯤꯔꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯗ ꯀꯝꯄꯦꯌꯔ ꯇꯧꯔꯤꯔꯥ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗꯦꯀꯣ ꯑꯗꯣ ꯃꯤꯁꯦ ꯌꯥꯝꯅ ꯀꯝꯄꯦꯔꯤꯁꯟꯁꯦ ꯃꯊꯛ ꯑꯣꯏꯕꯒ ꯇꯧꯔꯤꯅꯀꯣ ꯑꯩ ꯃꯈꯥ ꯇꯥꯔꯗꯤ ꯑꯩꯅ ꯂꯦꯚꯦꯜ 1ꯗ ꯂꯩꯇꯥꯔꯗꯤ ꯂꯦꯚꯦꯜ 5ꯀꯤ ꯃꯤꯒ ꯀꯝꯄꯦꯌꯔ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨ ꯇꯧꯕ ꯍꯦꯜꯂꯛꯑꯦ ꯑꯦꯟꯚꯤꯁꯦ ꯀꯜꯂꯛꯄ ꯍꯥꯏꯁꯦ ꯃꯤ ꯀꯅꯥꯝꯇꯗ ꯂꯥꯏꯔꯕꯗ ꯀꯜꯂꯛꯄꯗꯤ ꯑꯣꯏꯗꯦꯗꯅꯀꯣ ꯑꯗꯨ ꯇꯧꯁꯜꯂꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯦꯜ ꯕꯤꯡꯗ ꯔꯤꯗꯛꯁꯟ ꯂꯥꯛꯑꯦ ꯑꯗꯣ ꯐ꯭ꯔꯦꯟ ꯑꯩꯕꯨ ꯍꯥꯏꯔꯒꯗꯤ ꯁꯤ ꯍꯣꯏ ꯀꯝꯄꯦꯌꯔꯁꯦ ꯑꯗꯨꯅꯦ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯐꯦꯁꯕꯨꯛꯁꯤꯅ ꯇꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯦꯁꯕꯨꯛ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯔꯒ ꯅꯪꯅ ꯈꯜꯂꯤꯕ
ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯌꯥꯝꯅ ꯁꯣꯔꯁ ꯑꯃꯅꯤꯀꯣ ꯑꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯪ ꯐꯣꯂꯣ ꯇꯧꯗ ꯇꯥꯔꯦ ꯆꯨꯝꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯩꯀꯥꯁꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯇꯧꯅꯕ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯒꯤꯁꯨꯕꯨꯗꯤ ꯅꯠꯇꯦꯗꯅꯀꯣ ꯃꯤ ꯑꯅꯤ ꯂꯩ ꯑꯃꯅ ꯆꯨꯝꯅ ꯄꯣꯠꯆꯩ ꯁꯦꯠꯄ ꯑꯃꯅ ꯁꯣ ꯇꯧꯕꯒꯤ ꯁꯦꯠꯄ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯑꯩ ꯀꯩꯗꯧꯔꯤ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯒꯤ ꯋꯥꯔꯤꯒꯤ ꯑꯣꯏꯅ ꯍꯥꯞꯅꯕꯅꯤꯗꯀꯣ ꯑꯗꯣ ꯑꯟꯅꯦꯁꯦꯁꯔꯤꯗ ꯀꯝꯄꯦꯌꯔ ꯇꯧꯕꯤꯒꯅꯨ ꯑꯗꯣ ꯃꯣꯏ ꯍꯥꯏꯁꯦ ꯍꯣꯏ ꯅꯪ ꯐꯦꯁꯕꯨꯛꯇ ꯑꯦꯗꯤꯛ ꯑꯣꯏꯗ꯭ꯔꯒꯗꯤ ꯆꯨꯔꯨꯞꯀꯨꯝꯕꯁꯨ ꯊꯥꯗꯣꯛꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯍꯥꯏꯔꯦꯀꯣ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯗ꯭ꯔꯀꯥꯟꯗ ꯃꯣꯏꯁꯦ ꯍꯞꯇꯥ ꯑꯅꯤ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯗ꯭ꯔꯥ ꯃꯁꯥ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅꯀꯣ ꯍꯣꯏ ꯃꯣꯏꯁꯨ ꯍꯥꯏꯔꯤꯁꯤꯗ ꯅꯪ ꯐꯦꯁꯕꯨꯛ ꯊꯥꯗꯣꯛꯑꯣꯅ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯐꯦꯁꯕꯨꯛꯇ ꯊꯥꯗꯣꯛ ꯁꯤꯖꯤꯟꯅꯅꯣꯅ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯩ ꯑꯩꯅ ꯁꯤꯖꯤꯟꯅꯔꯦꯅ ꯅꯣꯏ ꯍꯥꯏꯕꯒꯤ ꯋꯥꯗꯕꯁꯨ ꯅꯠꯇꯕꯤꯗꯀꯣ ꯐꯦꯁꯕꯨꯛ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏ ꯐꯦꯁꯕꯨꯛꯁꯦ ꯀ꯭ꯂꯕ ꯅꯠꯇꯦꯗꯅꯀꯣ ꯗꯤꯁꯀꯣ ꯆꯠꯄ ꯅꯠꯇꯦ ꯐꯦꯁꯕꯨꯛꯇꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯅꯣꯏ ꯀꯝꯄꯦꯌꯔꯗ ꯇꯧꯅ ꯀꯝꯄꯦꯌꯔꯁꯦ ꯍꯣꯏ ꯇꯧꯔꯣꯏꯒꯦ ꯍꯥꯏꯁꯨ ꯏꯁꯥꯅ ꯀꯝꯄꯦꯌꯔ ꯇꯧꯔꯒꯦ ꯑꯩꯅ ꯈꯜꯂꯒꯁꯨ ꯀꯝꯄꯦꯌꯔꯁꯤꯗꯤ ꯑꯗꯨꯝ ꯃꯇꯣꯝꯇ ꯇꯧꯖꯔꯛꯄꯁꯨ ꯌꯥꯏꯗꯅꯀꯣ ꯐ꯭ꯔꯦꯟ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯤꯖꯤꯟꯅꯕꯗ ꯑꯗꯣ ꯍꯣꯏ ꯆꯞ ꯃꯥꯟꯅꯩ ꯐꯦꯁꯕꯨꯛꯇ ꯅꯣꯡꯉꯥꯟꯕ ꯇꯥꯕ ꯁꯤꯖꯤꯟꯅꯔꯒꯗꯤ ꯀꯩꯅꯣꯝꯗꯤ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯆꯥꯕ ꯊꯛꯄ ꯑꯗꯩ ꯃꯤ ꯄꯨꯜꯂꯛꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯐꯦꯁꯕꯨꯛꯀꯤꯁꯨ ꯀꯥꯟꯅꯕ ꯀꯣꯡꯒꯥꯏ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯒ ꯇꯧꯕ ꯃꯇꯝ ꯌꯨꯝꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕ ꯑꯩꯈꯣꯏ ꯑꯥꯏꯁꯣꯂꯦꯠꯀ ꯇꯧꯕꯃꯇꯝꯗꯗꯤ ꯐꯦꯁꯕꯨꯛꯀꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯂꯩꯔꯤꯅꯦꯕ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯔꯗꯤ ꯅꯪ ꯂꯣꯟꯂꯤ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯂꯣꯟꯂꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯊꯥꯏꯅꯗꯤ ꯂꯣꯟꯂꯤ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯅꯪ ꯑꯗꯨꯝ ꯐꯦꯁꯕꯨꯛꯄꯨ ꯌꯦꯡꯒꯦꯔꯥ ꯌꯨꯇ꯭ꯌꯨꯕꯄꯨ ꯌꯦꯡꯒꯦꯔꯥ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯩꯀꯥ ꯋꯥꯠꯇ꯭ꯔꯦ ꯁꯣꯔꯁ ꯀꯅꯦꯛꯁꯟ ꯋꯥꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯗꯅꯀꯣ ꯑꯩ ꯏꯁꯥꯃꯛꯄꯨ ꯂꯥꯏꯚ ꯊꯥꯗꯅ ꯅꯣꯏꯅ ꯌꯦꯡꯉꯤꯗꯅ ꯂꯥꯏꯚ ꯌꯦꯡꯒꯦꯕꯨ ꯌꯥꯔꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯁꯨ ꯁꯥꯟꯅꯗ꯭ꯔꯁꯨ ꯅꯣꯏꯒꯤꯁꯨ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯗꯤ ꯀꯌꯥ ꯇꯧꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯗꯤ ꯇꯧꯔꯒ ꯍꯧꯖꯤꯛꯀꯥꯟ ꯃꯌꯥꯝ ꯍꯥꯏꯅꯩꯗꯅ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯎꯅꯔꯒ ꯃꯌꯥꯝꯁꯦ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯎꯅꯔꯒ ꯂꯨꯍꯣꯡꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣꯅ ꯃꯌꯥꯝ ꯃꯊꯥ ꯁꯥꯟꯅꯔꯦꯗꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯣꯔꯄꯇꯤꯒꯤ ꯃꯤꯅ ꯂꯨꯍꯣꯡꯕ ꯎꯔꯒ ꯀꯔꯣꯔꯄꯇꯤꯒꯤ ꯂꯨꯍꯣꯡꯕ ꯎꯔꯒ ꯂꯥꯛꯄꯇꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯄꯇꯤꯗꯤ ꯍꯦꯟꯅ ꯇꯥꯕ ꯃꯤꯅ ꯂꯨꯍꯣꯡ ꯌꯥꯔꯣꯏꯗ꯭ꯔꯥ ꯋꯥꯅꯕꯁꯨ ꯂꯩꯅ ꯑꯗꯣ ꯃꯤꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯂꯩꯅꯦ ꯃꯅꯤꯄꯨꯔꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯦꯞꯁꯟꯗꯒ ꯎꯕ ꯌꯥꯎꯋꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯃꯨꯛ ꯀ꯭ꯂꯥꯁꯤꯛ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯀ꯭ꯂꯥꯁꯤꯛ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯩꯗ ꯆꯪꯗ꯭ꯔꯤꯕ ꯃꯤ ꯔꯨꯠ ꯅꯝꯕꯔ 39ꯗ ꯆꯪꯗ꯭ꯔꯤꯕ ꯃꯤꯕꯨ ꯃꯤꯔꯣ ꯀ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣꯗꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯣ ꯀꯦꯞꯁꯟ ꯑꯉꯥꯡꯒꯤ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯝꯕꯁꯨ ꯂꯩꯅꯀꯣ ꯑꯗꯨꯝ ꯐꯣꯇꯣ ꯄꯨꯋꯥ ꯊꯥꯒꯠꯄꯗ ꯆꯨꯝꯅ ꯃꯥꯗ ꯆꯪꯉꯦ ꯑꯗꯨ ꯇꯧꯔꯦꯅ ꯈꯟꯕꯩ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯑꯩ ꯍꯥꯏ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯕꯅꯤꯅꯀꯣ ꯑꯗꯣ ꯀꯝꯄꯦꯌꯔ ꯇꯧꯕꯤꯅꯨ ꯁꯤꯅ ꯑꯗꯨ ꯇꯧꯋꯦꯅꯀꯣ ꯑꯗꯨꯅꯤ ꯐ꯭ꯔꯦꯟ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯝꯄꯦꯔꯤꯖꯟ ꯏꯁ ꯗ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯈꯛꯇꯪ ꯀꯝꯄꯦꯌꯔ ꯇꯧꯕ ꯉꯝꯗꯦ ꯏꯂꯟ ꯃꯛꯁ ꯄꯨꯛꯇꯅꯦ ꯃꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯣꯏꯗꯣ ꯀꯩꯒꯤꯅꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯦ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯁꯦ ꯐꯠꯇꯦꯅ ꯃꯥ ꯃꯁꯥꯃꯛ ꯕꯤꯂꯤꯅꯤꯌꯔ ꯃꯁꯥꯃꯛꯅꯤꯀꯣ ꯄꯩꯁꯥꯒꯤ ꯍꯥꯏꯔꯒꯗꯤ ꯕꯤꯂꯤꯅꯤꯌꯔ ꯑꯦꯂꯣꯟ ꯃꯛꯁ ꯍꯥꯏꯁꯦꯀꯣ ꯕꯤꯂꯤꯅꯤꯌꯔ ꯃꯁꯥꯃꯛ ꯃꯥ ꯍꯥꯏꯅꯦ ꯃꯥꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯣꯏꯗꯣ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯥ ꯍꯥꯏꯔꯛꯄꯗꯣ ꯃꯥ ꯏꯟꯇꯔꯚꯤꯌꯨ ꯑꯃꯗꯤ ꯌꯥꯎꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯐꯠꯇꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯐ꯭ꯔꯦꯟ ꯐꯔꯦ ꯂꯣꯏꯔꯦ ꯅꯣꯏ ꯑꯗꯨꯅꯤꯗ ꯍꯥꯏꯒꯗꯧꯕꯕꯨ ꯑꯗꯨꯅꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯐꯦꯁꯕꯨꯛ ꯑꯗꯨꯝ ꯌꯦꯡꯉꯨ ꯅꯣꯏ ꯐꯦꯁꯕꯨꯛ ꯌꯦꯡꯅꯤꯡꯕ ꯑꯩ ꯌꯦꯡꯉꯨ ꯐ꯭ꯔꯦꯟ ꯅꯣꯏ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯅꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯌꯦꯡꯉꯨ ꯑꯩ ꯌꯦꯡꯉꯒꯀꯣ ꯐꯖꯕ ꯁꯛꯁꯦ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯐꯖꯕ ꯁꯛꯁꯦ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯁꯤꯌꯥꯔꯒ ꯇꯧꯈ꯭ꯔꯣ ꯐꯖꯕ ꯁꯛꯁꯦ ꯌꯦꯡꯉꯣ ꯐ꯭ꯔꯦꯟ ꯀꯣ ꯅꯣꯏ ꯀꯃꯦꯟ ꯏꯔꯛꯄ ꯌꯥꯎꯔꯝꯃꯒꯁꯨ ꯑꯩ ꯎꯗꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯀꯩꯅꯣꯗ ꯑꯩ ꯂꯥꯏꯚ ꯃꯇꯝꯗ ꯀꯃꯦꯟ ꯎꯗꯦ ꯌꯥꯝꯅꯕꯨꯗꯤ ꯏꯔꯛꯇꯕꯩꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯍꯥꯎ ꯆꯥꯊꯣꯛꯑꯣ ꯐꯃꯨꯡ ꯀꯥꯈꯠꯂꯣ ꯐꯦꯁꯕꯨꯛ ꯐꯥꯛꯇꯣꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯐ꯭ꯔꯦꯟ ꯀꯣ ꯆꯥꯛ ꯍꯤꯟꯖꯥꯡ ꯐꯖꯅ ꯆꯥꯊꯣꯛꯑꯣ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ
ꯅꯣꯏꯁꯨ ꯊꯥꯔꯛꯑꯣ ꯅꯣꯏꯁꯨ ꯌꯦꯡꯒꯦ ꯅꯣꯏꯗꯤ ꯁꯨꯊꯥ ꯊꯥꯒꯠꯇꯦꯅꯦ ꯌꯥꯝ ꯊꯥꯒꯠꯇꯦꯕ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯦ ꯊꯥꯏꯅꯗꯤ ꯌꯦꯡꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗ꯭ꯔꯦꯕ ꯃꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯃꯤꯒꯤ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯅꯤ ꯐ꯭ꯔꯦꯟ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯗꯣꯏꯗꯤ ꯑꯩꯗꯤ ꯗꯕꯜꯗ ꯇꯥꯏꯃꯤꯡꯗꯣ ꯃꯥꯡꯗ꯭ꯔꯣ ꯑꯗꯨꯅ ꯌꯦꯡꯉꯔꯣ ꯍꯧꯖꯤꯛ ꯀꯣꯟꯅ ꯌꯦꯡꯉ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯝꯇꯗꯤ ꯑꯩꯒꯤꯗ ꯌꯦꯡꯅꯩꯗꯤ ꯅꯣꯏꯁꯨ ꯌꯦꯡꯉꯛꯑꯔꯣꯏꯗꯅ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯊꯥꯒꯠꯂꯛꯑꯣ ꯑꯗꯣ ꯐꯦꯁꯕꯨꯛ ꯇꯧꯗꯅ ꯁꯝꯁꯦ ꯀꯛꯄ ꯌꯥꯔꯕ ꯀꯛꯈꯤꯔꯣꯏꯒꯤꯗ ꯐꯖꯔꯤꯗ꯭ꯔꯣ ꯑꯗꯨꯝ ꯍꯦꯔꯣ ꯃꯥꯟꯗ꯭ꯔꯣ ꯐ꯭ꯔꯦꯟ ꯋꯥꯔꯤꯗꯣ ꯍꯣꯏꯅꯦ ꯁꯦ ꯑꯗꯨꯅꯦ ꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯐ꯭ꯔꯦꯟ ꯚꯤꯗꯤꯑꯣ 20-30 ꯑꯝꯇꯒ ꯁꯦꯝꯖꯔꯛꯈꯤꯒꯦ